लन लेबसु मेडिकल एंट्रांस एग्जाम दा माई पाकली दिल्ली की ममिंग लेरबा बर्धमान महावीर मेडिकल कॉलेज दा सीट फंगदुना मेडिकल तमख्रे खंदब्रा खल्ली निंगसिंगदब्रा निंगसिंगी चनिंगबु लन लेबना मिकुप अमता कावबा हाइबदुदि लेखिदे चनिंगी असिंगु वाफमदु खंखिदबना ngasisu adumang lan leibana warauri adubu haiba inba lan leibani wasak jekpi mamaratanagi wabu makok tahap mathau da pukning changki ngasidi homin kaminarakpa makhoi pumnamak magi line sing da changna duna punsigi lamjel yaunari chahi taret ki matungni Pratap ki yumda Pratapna hey mama nang butabro Chitalna Tare tamo Nachadu ngarang halaktraga ayuk nga nahalaidubu karigino nang buhangdraw Oh mana sabadam do Lusinaba ka na hodari Athuba da sanganaba wag minister na order tong thari ehayi Adugi tumba chaba kang dakay ka na cheli bani Pratapna Aydi Mabu piklabasu chawrabasu government gi job amatang di tawhaningmani adubu madi mapu lawdana tika da maise phajana onsin krene khangdi tamo magi sangasi su akiba mi ngaktani laise aidi khoi sin thoibase kamai ngangna duino khangdre mapu mabe laikhidraba matong mahaki lamju chajase yam hongle lairik makha tam thau haibasu yakidre tawrasanu maya pamba Tanjadu da Sinthoibagi thabak panaba Kiran janglai Kiranna Babu da Sinthoibabu loisin khrawa ngasi se aruba thabak laiga kawrbu khangdi mabu phone ko optok sin krisina Sitalna Ibungo Kiran noi da Sinthoibado ngasi no ngale halakpado ngarang thabuk mafam dai lakpado kana tumli bani nate nangdi thabuk mafam dai laitrabro Ima Aidi ngara akhoi manayina yumda halli adunani dasin thoibana thabak mafamda lehawrido Pratapna Oh tumli bani nang changlaga hawduro kiran aikhoina hawduradi isau torakani Oi babu Wado hairiga kiran sinthoibagi rumda changlai Sinthoiba kana tumlami Kiran sinthoibabu kauduna hawdoi tamalaktrabaduda masa paiduna nomduna hawdoi Sinthoiba masadu khangbre khangna magi mon makhada thamba license gandu tap loktholaga hekta namlai Sinthoiba phingna kanano Kiran masadu pakhatna kainu da Sinthoiba ai ne Kiran ne khulai domda thamjilo sinatare Ush Kiran nangoire as nang sima matang thokna chakhidribo kaidorage ne da Sinthoiba Aidi noina taimado mangda urami hangama pal machugi phi mate ka illadana chaga puraga tamo hogat pirogai toramlini nang hek namdana romance toram dai thu gaida as adui oira adude muktumo ubra yengoi taimado da Sinthoiba sauna urani na thawli da thu gairaga ado da Sinthoiba itai mahai se kanano sneharo thoibiro Minakaro chaninglo Hey mina taraga aibu nupida yam chopa mankini Kana oinege Natai ma doctor chaning nidana Kiran pik na machinda soli Yasu yamida budu Natai ma gaso haida sari Nakpunuk chaning Sinthoiba sauna Kaya no Kiran nangda Chingjay mong kaigera Ummaga wangangi da As Da Sinthoiba Itai machaning do phadi pajabane haibanida nangdi kadai uriba hayone ho aikoi lekai da igoi dringai pre medical check up tawe adu da yarakpane mayamna kaunabada khanghobane doctor janingana hoi atopa chaning werambasu yaida mengmanaba natai machaning di ingna phajabane piktak chingtak ngaru saban ga taradana masamsu yam sangwane Mayamdagi top parasim laibane me Oh ingna phajaye Da Sinthoiba ngahangi doctor chaning dusu da Sinthoiba na hairi singdo loi oye haiba oiramnani dodi khangdre Kiran Nayambadi Chaning Bukauraba
ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯔꯩꯗꯤ ꯑꯩꯅ ꯃꯥꯕꯨ ꯁꯦꯟꯅꯔꯩꯁꯦ ꯀ꯭ꯂꯥꯁ 10 ꯊꯥꯔꯝꯗꯥꯏꯗꯒꯤꯅꯤ 12 ꯀꯥꯔꯝꯗꯥꯏꯗ ꯑꯩꯅ ꯋꯥꯊꯣꯛ ꯑꯆꯧꯕ ꯑꯃ ꯍꯦꯛ ꯊꯣꯛꯍꯟꯈꯤꯗꯅ ꯃꯥꯒ ꯀꯣꯏꯅꯕ ꯂꯟ ꯂꯩꯕ ꯍꯥꯏꯕ ꯅꯨꯄꯥꯗꯨꯁꯨ ꯀꯥꯏꯅꯈ꯭ꯔꯦ ꯅꯌꯥꯝꯕꯁꯦ ꯉꯝꯗꯤ ꯉꯝꯕꯅꯤꯗ ꯅꯤꯡꯁꯤꯡꯂꯨꯔꯒ ꯇꯤꯟꯕꯨ ꯌꯣꯠꯂꯤ ꯃꯥꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤꯗꯣ ꯀꯩ ꯋꯥꯅꯣ ꯗꯥ ꯁꯤꯟꯊꯣꯏꯕ ꯅꯅꯥꯎꯗꯤ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯍꯣꯏ ꯍꯣꯏ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯀꯅꯤ ꯅꯪꯅ ꯈꯪꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯀꯤꯔꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ ꯍꯣꯏꯁꯦ ꯀꯣꯟꯅ ꯂꯤꯔꯣ ꯑꯗꯨ ꯗꯥ ꯁꯤꯟꯊꯣꯏꯕ ꯉꯁꯤ ꯃꯟꯇ꯭ꯔꯤꯒ ꯃꯤꯇꯤꯡ ꯂꯩꯅ ꯍꯥꯏꯗꯨꯕꯨ ꯀꯥꯎꯔꯕꯣ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛꯀꯤ ꯋꯥ ꯈꯟꯅꯅꯤ ꯍꯥꯏꯕꯗꯨꯕꯣ ꯁꯤꯟꯊꯣꯏꯕ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯈꯪꯂꯥꯛꯄꯒꯨꯝ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯤꯗꯅ ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ ꯑꯩ ꯏꯔꯨꯐꯠ ꯂꯨꯊꯣꯔꯛꯀꯦ ꯀꯨꯏꯔꯣꯏ ꯑꯗꯣ ꯑꯉꯥꯡꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯅꯕ ꯅꯪꯅ ꯈꯔ ꯍꯥꯏꯈ꯭ꯔꯣ ꯒꯥꯔꯤ ꯅꯨꯡ ꯆꯦꯛ ꯇꯧꯍꯜꯂꯣ ꯍꯣꯏ ꯗꯥ ꯁꯤꯟꯊꯣꯏꯕ ꯏꯔꯨꯖꯕ ꯆꯪꯈ꯭ꯔꯦ ꯀꯤꯔꯟꯅ ꯄꯨꯔꯥ ꯕꯦꯠꯅꯤꯀꯣ ꯗꯥ ꯁꯤꯟꯊꯣꯏꯕꯁꯦ ꯃꯤꯅꯨꯡꯁꯤꯒ ꯈꯪꯕ ꯅꯨꯄꯥ ꯅꯠꯇꯦꯃꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯆꯠꯈ꯭ꯔꯤꯕ ꯃꯤꯁꯤ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯤꯅꯦ ꯑꯆꯧꯕ ꯀ꯭ꯔꯣꯔꯒꯤ ꯊꯤꯀꯥ ꯃꯌꯥꯝꯁꯦ ꯃꯥꯅ ꯂꯣꯏ ꯁꯨꯏ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯅꯨꯡꯒꯤ ꯃꯄꯥꯟꯒꯤ ꯃꯤ ꯃꯥꯅ ꯁꯝꯅꯗꯕ ꯂꯩꯇꯦ ꯃꯟꯇ꯭ꯔꯤ ꯐꯟꯇ꯭ꯔꯤꯗꯩ ꯃꯉꯣꯟꯗ ꯂꯣꯏ ꯅꯣꯜꯂꯤ ꯀꯝꯗꯧꯔꯤꯅꯣ ꯈꯪꯗꯦ ꯅꯨꯄꯤꯅ ꯃꯔꯣꯝ ꯆꯣꯞꯄꯤꯕ ꯉꯥꯏꯍꯥꯛ ꯉꯥꯏꯔꯦ ꯀꯤꯔꯟꯗꯣ ꯁꯤꯟꯊꯣꯏꯕꯁꯨ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯂꯤ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯤꯟ ꯆꯥꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯀꯤꯔꯟꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯃꯥꯡꯒꯣꯜꯗ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯐꯝꯂꯝꯃꯤ ꯁꯤꯇꯜꯅ ꯏꯕꯨꯡꯉꯣ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯆꯥꯊꯣꯛꯈ꯭ꯔꯣ ꯉꯔꯥꯡꯁꯨ ꯆꯥꯗ꯭ꯔꯦ ꯌꯥꯔꯅꯤ ꯏꯃꯥ ꯑꯩ ꯍꯣꯇꯦꯜꯗ ꯆꯥꯔꯒꯦ ꯊꯦꯡꯉꯦ ꯃꯤꯅꯤꯁꯇꯔꯒ ꯑꯔꯨꯕ ꯃꯤꯇꯤꯡꯁꯨ ꯂꯩ ꯆꯠꯂꯒꯦ ꯍꯩ ꯑꯉꯥꯎꯕ ꯆꯠꯂꯒꯦ ꯍꯥꯏꯕ ꯇꯧꯍꯩꯗꯦꯅꯦ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯌꯨꯅꯦ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯅꯨꯡꯁꯤꯕꯤꯌꯦ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯁꯨꯃꯥꯡꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯁꯤꯟꯊꯣꯏꯕ ꯀꯤꯔꯟ ꯆꯠꯈ꯭ꯔꯦ ꯄ꯭ꯔꯇꯥꯞ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯑꯉꯥꯡ ꯑꯗꯨꯝ ꯑꯣꯏꯅ ꯂꯩꯕꯅ ꯐꯩꯀꯣ ꯄꯥꯈꯪ ꯐꯔꯛꯂꯒ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯁꯤꯇꯜꯅ ꯑꯗꯨꯅꯤ ꯇꯥꯃꯣ ꯏꯆꯥꯁꯦ ꯑꯅꯤꯁꯨꯕꯁꯨ ꯅꯠꯇꯦ ꯀꯗꯣꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯑꯣꯐꯤꯁ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯆꯥꯛ ꯏꯁꯤꯡ ꯊꯤꯗꯣꯛꯂꯔꯣ ꯃꯃꯥ ꯍꯣꯏ ꯇꯥꯃꯣ ꯑꯗꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯕꯖꯥꯔꯗ ꯉꯥꯛꯇ ꯆꯠꯀꯦ ꯗ꯭ꯔꯥꯏꯚꯔ ꯍꯦꯃꯣꯗꯣ ꯇꯥꯃꯣ ꯑꯣꯐꯤꯁꯇ ꯊꯤꯜꯍꯜꯂꯝꯂꯒ ꯌꯨꯝꯗ ꯊꯥꯕꯤꯔꯛꯑꯣ ꯑꯝꯇ ꯍꯣꯏ ꯊꯥꯔꯛꯂꯒꯦ ꯑꯗꯣ ꯑꯩꯒ ꯁꯨꯇꯤ ꯂꯩꯕ ꯅꯨꯃꯤꯠꯇ ꯆꯠꯁꯤꯗꯅ ꯅꯪꯅ ꯇꯟꯗ꯭ꯔꯗꯤ ꯑꯗꯨꯏ ꯅꯠꯇꯦꯗ ꯑꯩꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯈꯔ ꯂꯩꯗꯧꯕ ꯂꯩꯕꯩꯅꯦ ꯇꯥꯃꯣ ꯍꯣꯏ ꯆꯠꯂꯣ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯄ꯭ꯔꯇꯥꯞꯁꯨ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯦ ꯁꯤꯇꯜ ꯕꯖꯥꯔꯗ ꯗ꯭ꯔꯥꯏꯚꯔ ꯍꯦꯃꯣꯒ ꯂꯥꯛꯏ ꯕꯖꯥꯔꯗꯅꯤ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯤ ꯌꯣꯟꯐꯝ ꯑꯗꯣꯝꯗ ꯁꯤꯇꯜ ꯐꯅꯦꯛ ꯐꯖꯕ ꯌꯦꯡꯗꯨꯅ ꯆꯪꯂꯛꯏ ꯃꯇꯥꯡꯗꯨꯗ ꯗꯤꯁꯤ ꯔꯇꯅꯥꯁꯨ ꯐꯅꯦꯛ ꯌꯦꯡꯗꯨꯅ ꯆꯪꯂꯛꯏ ꯇꯁꯦꯡꯕꯗꯤ ꯁꯤꯇꯜ ꯔꯇꯅꯥꯕꯨ ꯃꯁꯛ ꯎꯈ꯭ꯔꯕꯅꯤ ꯃꯄꯨꯔꯣꯏꯕ ꯄ꯭ꯔꯇꯥꯞꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯧꯔꯝꯕ ꯅꯨꯄꯤꯅꯤꯅ ꯇꯤꯟꯅꯔꯨꯗ꯭ꯔꯕꯁꯨ ꯃꯁꯛꯇꯤ ꯃꯨꯟꯅ ꯈꯪꯏ ꯀꯔꯤꯒꯤꯁꯨ ꯈꯪꯂꯣꯏ ꯔꯇꯅꯥꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯇꯦꯂꯤꯚꯤꯖꯟꯗ ꯃꯤꯇꯤꯡꯗ ꯀꯩꯗ ꯁ꯭ꯄꯤꯆ ꯄꯤꯕꯒꯤ ꯃꯁꯛ ꯇꯣꯏꯅ ꯎꯠꯂꯤ ꯔꯇꯅꯥꯗꯤ ꯁꯤꯇꯜꯕꯨ ꯈꯪꯕ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯐꯦꯠ ꯊꯦꯡꯖꯤꯟꯅꯩ ꯁꯤꯇꯜ ꯍꯥꯏꯐꯦꯠ ꯏꯉꯛꯉꯛꯏ ꯔꯇꯅꯥꯅ ꯁꯣꯔꯤ ꯁꯤꯇꯜ ꯁꯣꯟꯊꯥꯡꯅꯅ ꯏꯆꯦ ꯔꯇꯅꯥ ꯐꯖꯅ ꯇꯥꯍꯧꯗ꯭ꯔꯕꯁꯨ ꯀꯔꯤ ꯍꯥꯏꯕꯤꯕꯅꯣ ꯇꯥꯖꯍꯧꯗ꯭ꯔꯦ ꯁꯤꯇꯜ ꯒ꯭ꯌꯥꯟ ꯈꯪꯂꯥꯛꯏ ꯁꯣꯔꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯔꯇꯅꯥ ꯁꯅꯥ ꯅꯠꯇꯕ꯭ꯔꯣ ꯑꯧ ꯃꯥꯅꯦ ꯑꯩꯕꯨ ꯁꯛ ꯈꯪꯕꯤꯕ꯭ꯔꯣ ꯃꯦꯗꯥꯝꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯁꯛ ꯅꯥꯏꯕꯤꯅꯤ ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯣꯏꯅꯣ ꯔꯇꯅꯥ ꯅꯣꯛꯂꯗꯨꯅ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯁꯤꯇꯜ ꯃꯄꯨꯔꯣꯏꯕꯅ ꯐꯠꯇ꯭ꯔꯕꯁꯨ ꯑꯗꯨꯛ ꯍꯛꯅ ꯐꯠꯇꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯤ ꯑꯣꯏꯅ ꯔꯇꯅꯥꯅ ꯃꯆꯥꯂꯟ ꯂꯩꯕꯕꯨ ꯅꯨꯄꯥ ꯌꯥꯎꯗꯅ ꯌꯣꯛꯂꯝꯒꯗꯕ ꯐꯤꯕꯝꯗꯨ ꯈꯟꯖꯤꯜꯂꯨꯕꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯃꯨꯛꯁꯨ ꯁꯤꯇꯜ ꯃꯇꯝ ꯄꯨꯝꯕꯗ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨꯗꯕꯨ ꯍꯧꯔꯥꯡ ꯂꯤꯕꯤ ꯃꯃꯥꯅꯤ ꯁꯤꯇꯜꯅ ꯃꯦꯗꯥꯝꯒ ꯊꯦꯡꯅꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩ ꯃꯦꯗꯥꯝꯕꯨ ꯑꯃꯨꯛꯇ ꯊꯦꯡꯅꯔꯕꯗꯤ ꯈꯟꯗꯨꯅ ꯏꯁꯣꯔꯗ ꯅꯨꯡꯇꯤꯒꯤ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯀꯩꯁꯨ ꯂꯩꯕꯤ ꯅꯨꯄꯤ ꯅꯠꯆꯗꯦ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯁꯤꯇꯜ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯏꯆꯦꯝꯒꯨꯝꯕꯤꯅꯤ ꯏꯆꯦ ꯍꯦꯛꯇ ꯀꯧꯖꯒꯦ ꯋꯥꯔꯧꯕꯤꯒꯗ꯭ꯔꯥ
ꯑꯩꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯧꯕꯤꯅꯤꯡꯕ ꯍꯦꯛꯇ ꯀꯧꯕꯤꯌꯣ ꯏꯆꯦ ꯑꯩ ꯏꯆꯦꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯖꯅꯤꯡꯉꯤ ꯃꯇꯝ ꯈꯖꯤꯛꯇꯪ ꯄꯤꯕꯤꯒꯗ꯭ꯔꯥ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯃꯊꯛꯁꯤꯗ ꯍꯛꯆꯤꯛꯁꯨ ꯂꯥꯡꯉꯤ ꯃꯁꯤꯗ ꯑꯣꯏꯅ ꯁꯥꯟꯅꯔꯁꯨ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯏꯆꯦ ꯑꯁꯨꯝꯅ ꯔꯇꯅꯥ ꯁꯤꯇꯜ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯃꯊꯛ ꯊꯪꯕ ꯐ꯭ꯂꯣꯔꯗꯨꯗ ꯀꯥꯔꯛꯏ ꯃꯤꯁꯨ ꯂꯩꯇꯦ ꯔꯇꯅꯥꯕꯨ ꯃꯁꯛ ꯈꯪꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯃꯤ ꯑꯃ ꯂꯩꯔꯝꯗꯨꯅ ꯆꯤꯌꯔ ꯑꯅꯤ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯐꯝꯍꯜꯂꯤ ꯔꯇꯅꯥ ꯌꯥꯝ ꯏꯪꯅ ꯍꯥꯏꯔꯛꯏ ꯏꯅꯥꯎ ꯀꯔꯤ ꯋꯥꯔꯤ ꯁꯥꯁꯤꯒꯦ ꯍꯦꯛꯇ ꯍꯥꯏꯌꯨ ꯁꯤꯇꯜ ꯃꯣꯃꯣꯟ ꯅꯣꯛꯏ ꯏꯆꯦꯒꯤ ꯏꯅꯥꯎ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯅꯤ ꯈꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯅꯥꯎꯁꯦ ꯑꯗꯣ ꯏꯅꯥꯎꯕꯨ ꯀꯩ ꯂꯝꯗꯩꯅꯣ ꯏꯆꯦ ꯑꯩ ꯁꯛ ꯇꯥꯛꯆꯍꯧꯗ꯭ꯔꯦ ꯑꯩ ꯍꯦꯛꯇ ꯍꯥꯏꯖꯒꯦ ꯏꯆꯦꯅ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯀꯔꯤꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯍꯥꯏꯌꯨ ꯏꯆꯦ ꯑꯩꯁꯦ SDO ꯄ꯭ꯔꯇꯥꯞꯀꯤ ꯂꯣꯏꯅꯕꯤꯅꯤ ꯃꯤꯡꯅ ꯁꯤꯇꯜ ꯀꯧꯖꯩꯌꯦ ꯔꯇꯅꯥ ꯄ꯭ꯔꯇꯥꯞ ꯄꯟꯕꯗ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯇꯧꯔꯛꯏ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ ꯑꯣ ꯈꯪꯉꯤ ꯁꯥꯔ ꯄ꯭ꯔꯇꯥꯞꯇꯤ ꯁꯥꯔ ꯄ꯭ꯔꯇꯥꯞꯀꯤ ꯃꯦꯗꯥꯝ ꯑꯣꯏꯔꯦꯀꯣ ꯈꯪꯖꯍꯧꯗ꯭ꯔꯦ ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ ꯃꯦꯗꯥꯝ ꯁꯤꯇꯜ ꯅꯨꯡꯉꯥꯏꯇꯅ ꯏꯆꯦ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯁꯦ ꯅꯅꯥꯎꯅꯤ ꯏꯆꯦꯕꯨ ꯅꯅꯥꯎꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯩꯌꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯑꯍꯥꯟꯕ ꯂꯧꯔꯝꯕꯤ ꯏꯆꯦꯅꯤ ꯔꯇꯅꯥ ꯇꯥꯔꯛꯀꯦ ꯇꯧꯔꯝꯕ ꯄꯤꯔꯥꯡꯗꯨ ꯊꯤꯡꯒꯠꯂꯤ ꯍꯣꯏ ꯑꯣꯏꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯍꯦꯟꯈ꯭ꯔꯦ ꯃꯥ ꯑꯩ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔꯗ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯕꯨꯡ ꯑꯣꯏꯔꯕꯅꯤ ꯏꯅꯥꯎ ꯁꯤꯇꯜꯅ ꯏꯆꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯤ ꯍꯥꯏꯅ ꯈꯟꯖꯩ ꯉꯁꯤꯗꯤ ꯑꯩꯕꯨ ꯅꯅꯥꯎꯃꯛꯅꯤ ꯈꯟꯕꯤꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯅꯅꯥꯎꯗ ꯂꯤꯕꯤꯌꯨ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯏꯆꯦꯒꯤ ꯑꯋꯥꯕꯗꯣ ꯈꯪꯉꯤ ꯂꯟ ꯂꯩꯕꯁꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯑꯁꯦꯡꯕꯔꯥ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯍꯪꯖꯔꯤꯕ ꯋꯥꯍꯪꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯏꯆꯦꯇꯅ ꯄꯤꯕ ꯉꯝꯒꯅꯤ ꯅꯅꯥꯎꯗ ꯔꯇꯅꯥ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯄꯤ ꯑꯗꯨꯒ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯤꯖꯤꯗꯨꯅ ꯇꯩꯊꯣꯛꯂꯤ ꯔꯇꯅꯥꯅ ꯑꯩꯁꯤ ꯃꯃꯥꯅꯤ ꯏꯅꯥꯎ ꯏꯆꯥꯅ ꯂꯩꯕꯒꯤ ꯃꯃꯥꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯃꯇꯝꯗ ꯑꯩ ꯄ꯭ꯔꯕꯤꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯩ ꯑꯩꯒꯤ ꯏꯃꯨꯡꯅ ꯌꯥꯗꯦ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯥꯌꯣꯛꯇ ꯑꯩ ꯄ꯭ꯔꯕꯤꯟꯒ ꯆꯦꯟꯈꯤ ꯏꯅꯥꯎ ꯃꯇꯝꯗ ꯑꯩꯒ ꯁꯥꯔ ꯄ꯭ꯔꯇꯥꯞꯀ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟ ꯆꯠꯈ꯭ꯔꯕꯅꯤ ꯑꯩꯕꯨ ꯄꯥꯕꯨꯡꯅ ꯆꯦꯟꯕ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯄ꯭ꯔꯕꯤꯟꯒ ꯑꯩꯒ ꯐꯥꯗꯣꯛꯄꯤꯈꯤ ꯑꯩ ꯅꯨꯄꯤꯅꯤ ꯑꯩ ꯏꯁꯥꯒꯤ ꯏꯖꯠ ꯅꯨꯃꯤꯠꯇꯨꯗ ꯄ꯭ꯔꯕꯤꯟꯗ ꯁꯤꯟꯅꯈꯤꯕ ꯂꯩꯇꯦ ꯑꯅꯝ ꯀꯜꯂꯕ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯌꯥꯊꯪꯅ ꯑꯩ ꯁꯥꯔ ꯄ꯭ꯔꯇꯥꯞꯇ ꯂꯨꯍꯣꯡꯕꯗ ꯇꯥꯈꯤ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯁꯥꯔ ꯄ꯭ꯔꯇꯥꯞꯇ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡꯗꯨꯗ ꯀꯠꯆꯈꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯕꯤꯌꯨ ꯏꯆꯦ ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯂꯦ ꯔꯇꯅꯥ ꯃꯄꯤ ꯇꯩꯊꯣꯛꯅ ꯑꯩ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯔꯛꯄꯗ ꯂꯟ ꯂꯩꯕꯁꯤ ꯅꯧꯄꯣꯛꯈꯤꯕꯅꯤ ꯏꯅꯥꯎ ꯑꯩꯕꯨ ꯆꯦꯜꯂꯨꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯤꯒꯤ ꯃꯤꯆꯤꯟ ꯂꯧꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯛꯈꯤ ꯑꯗꯨꯒ ꯃꯆꯥꯕꯨꯁꯨ ꯑꯩꯅ ꯆꯦꯜꯂꯨꯕꯗ ꯄꯨꯔꯛꯄ ꯃꯆꯥꯅꯤ ꯍꯥꯏꯕꯤꯈꯤ ꯏꯅꯥꯎ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯆꯥꯗꯣ ꯊꯥ ꯁꯨꯗꯅ ꯊꯥ 8ꯇ ꯄꯣꯛꯈꯤꯕꯅꯤ ꯃꯗꯨꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯆꯤꯡꯅꯈꯤꯕꯅꯤ ꯏꯅꯥꯎ ꯂꯟ ꯂꯩꯕꯁꯦ ꯁꯥꯔ ꯄ꯭ꯔꯇꯥꯞꯀꯤ ꯑꯁꯦꯡꯕ ꯏꯅꯤ ꯑꯩ ꯑꯣꯛꯇꯕꯤ ꯅꯠꯇꯤꯌꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯔꯇꯅꯥ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯁꯤꯇꯜ ꯀꯞꯅ ꯀꯞꯅ ꯔꯇꯅꯥꯕꯨ ꯀꯣꯟꯁꯤꯜꯂꯤ ꯏꯆꯦ ꯀꯞꯅꯅꯨꯁꯦ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯂꯥꯏꯁꯨ ꯈꯪꯗꯕꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯏꯅꯦꯝ ꯏꯀꯨꯁꯨ ꯃꯉꯥꯏ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯩ ꯃꯈꯣꯏꯕꯨ ꯀꯟꯈꯠꯂꯣꯏ ꯈꯪꯅꯍꯧꯗꯕꯅ ꯑꯩꯒꯤ ꯏꯆꯥ ꯁꯤꯟꯊꯣꯏꯕ ꯏꯆꯥ ꯂꯟ ꯂꯩꯕꯒꯤꯅ ꯃꯅꯥꯎꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯃꯈꯣꯏꯅ ꯖꯣꯕ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯐꯨꯅꯈ꯭ꯔꯦ ꯏꯆꯦꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩ ꯃꯇꯝꯗꯨꯗ ꯈꯪꯈ꯭ꯔꯦ ꯁꯤꯟꯊꯣꯏꯕꯒ ꯂꯟ ꯂꯩꯕꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕ
Sir Pratap Sinthoi parents oina aiga principal room da thengnakrabani. Iche wari se ai icha Sinthoi bada khanghange icha na nei bada so iche na khanghan biu. Nati ina madugi matam khajik wali icha na nei bada Delhi dai heying thorak lani Imphal da RIMS da pathologist oina join tawgadawre. Aikhoi ni tapna makhoi bu sakhang na hanse hatu tawgumsiko aduga ibani asumna unai haibase Sir Pratap ta khangan ganu ko khangalo ye ije. Oh icha na nei ba doctor oiraba. Hoi ina mapa yaudraba lamja saram macha oiraba icha do ngasiri doctor oiri ina. Se aigi visiting card ni sida aigi number su yaurabani pau marak ta phauna se. Hoi ije nanau soidana phauzarake iche gi met ki pe nanau na soidana dei thokani. Makhoi ani na wari sana ringai cherak tu da ikhang haudana sital gi driver hemona khanglaw duna kawrei